ꯑꯃ ꯀꯦꯖꯤ ꯑꯅꯤ ꯅꯠꯇ꯭ꯔꯥ ꯃꯌꯥꯝ ꯉꯁꯤꯗꯤ ꯁꯤꯒꯤ ꯉꯥꯁꯦ ꯑꯣꯏꯅ ꯊꯣꯡꯖꯔꯛꯀꯗꯣꯏꯅꯦ ꯑꯗꯨꯒ ꯍꯣꯔꯦꯟ ꯆꯥꯔꯛꯀꯗꯣꯏꯅꯤ ꯑꯌꯣ ꯁꯤ ꯍꯣꯔꯦꯟ ꯁꯤꯁꯦ ꯉꯥꯁꯦ ꯐꯖꯅꯗꯤ ꯑꯥꯗꯒꯤ ꯃꯀꯛ ꯃꯀꯛ ꯊꯜꯂꯛꯑꯦꯕꯀꯣ ꯑꯩꯈꯣꯏ ꯆꯦꯅ ꯁꯦꯝꯗꯣꯏꯅꯦ ꯍꯩꯕꯅꯤ ꯑꯩꯈꯣꯏ ꯆꯦꯅ ꯁꯦꯝꯗꯣꯏꯅꯦ ꯈꯨꯐꯝꯗꯨꯁꯨ ꯕꯤꯌꯣ ꯌꯥꯝ ꯊꯤꯔꯦꯅ ꯃꯥꯔꯣꯏꯒꯦ ꯂꯦꯜꯂꯤ ꯀꯟꯅ ꯁꯤ ꯃꯇꯨꯝ ꯃꯇꯨꯝ ꯐꯖꯅ ꯄꯤꯛꯅ ꯄꯤꯛꯅ ꯂꯦꯜꯂꯒ ꯊꯣꯡꯕꯒꯤ ꯚꯤꯗꯤꯑꯣꯗꯨꯗꯤ ꯑꯩ ꯅꯝꯃꯨ ꯑꯣꯏꯒꯦꯕꯀꯣ ꯍꯥꯏꯗꯤ ꯁꯤꯒꯤ ꯀꯦꯃꯦꯔꯥꯁꯦ ꯄꯥꯏꯕꯤꯅꯕ ꯂꯩꯇꯦꯕ ꯄꯨꯞꯀ ꯂꯥꯎꯅ ꯍꯦꯟꯖꯥꯡꯗ ꯇꯥꯁꯟꯈ꯭ꯔꯗꯤ ꯂꯣꯏꯔꯁꯨ ꯂꯣꯏꯔꯁꯨ ꯂꯩꯔꯦ ꯑꯩ ꯍꯣꯔꯦꯟ ꯊꯣꯡꯕꯕꯨ ꯎꯠꯂꯛꯑꯁꯨ ꯊꯣꯡꯗꯕꯕꯨ ꯎꯠꯂꯛꯑꯁꯨ ꯆꯥꯕꯗꯤ ꯑꯉꯥꯡꯁꯨ ꯑꯩꯅ ꯄꯝꯃꯤ ꯑꯁꯤ ꯍꯦꯡꯒꯣꯜ ꯌꯥꯝ ꯆꯨꯔꯦ ꯑꯩ ꯁ꯭ꯋꯥꯏꯗ ꯂꯣꯏꯁꯜꯍꯧꯔꯒꯦ ꯍꯣꯔꯦꯟ ꯂꯣꯏꯔꯒ ꯊꯛꯎꯂ ꯁꯤꯗ ꯂꯩ ꯁꯨꯃꯥꯏꯅ ꯄꯤꯁ ꯃꯆꯥ ꯃꯆꯥ ꯀꯣ ꯃꯌꯥꯝ ꯁꯨꯃꯥꯏꯅ ꯀꯛꯑꯒ ꯊꯣꯡꯗꯣꯏꯅꯦ ꯁꯨꯃꯥꯏꯅ ꯇꯧꯔꯦ ꯁꯨꯃꯥꯏꯅ ꯄꯤꯁ ꯃꯆꯥ ꯃꯆꯥꯁꯦ ꯀꯛꯑꯦ ꯀꯦꯖꯤ ꯑꯅꯤꯅꯦꯕꯀꯣ ꯃꯌꯥꯝ ꯀꯦꯖꯤ ꯑꯩꯈꯣꯏ ꯃꯥꯅ ꯑꯥꯗꯒꯤ ꯃꯐꯝꯗꯒꯤ ꯁꯨꯝ ꯁꯦꯝꯍꯜꯂꯛꯑꯦꯕ ꯉꯥꯁꯦ ꯍꯥꯏꯗꯤ ꯄꯨꯔꯥ ꯇꯨꯕꯠ ꯇꯨꯕꯠ ꯀꯛꯊꯠꯂꯒ ꯉꯥꯗꯤ ꯌꯥꯝꯃꯦꯕ ꯑꯩꯈꯣꯏ ꯃꯤꯗꯤ ꯌꯥꯝꯗꯦ ꯑꯩꯅꯦ ꯑꯩꯈꯣꯏ ꯏꯃꯨꯡꯒꯤꯗꯤ ꯍꯥꯏꯇꯥꯔꯦ ꯑꯩꯈꯣꯏ ꯃꯤ ꯑꯍꯨꯝ ꯈꯛꯇꯅꯦꯕꯀꯣ ꯑꯗꯨ ꯑꯩꯈꯣꯏꯗꯥ ꯍꯣꯏ ꯀꯩꯀꯩ ꯄꯨꯜꯂꯒ ꯄꯥꯔꯒꯕꯨꯗꯤ ꯃꯤ ꯈꯔ ꯌꯥꯝꯃꯦ ꯌꯥꯝꯕ ꯍꯥꯏꯁꯦ ꯁꯨꯝ ꯌꯥꯝꯗꯦꯗ ꯃꯤ 3ꯃꯨꯛ ꯈꯛꯇꯪꯅꯤꯗꯀꯣ ꯑꯉꯥꯡꯒ ꯄꯥꯔꯒ ꯑꯗꯨ ꯃꯌꯥꯝ ꯍꯣꯔꯦꯟ ꯑꯣꯏꯅ ꯎꯠꯂꯛꯑꯒꯦ Hello guys, welcome back to another video. ꯑꯗꯣ ꯃꯌꯥꯝ ꯉꯁꯤꯗꯤ ꯑꯩ ꯍꯦꯟꯖꯥꯡꯁꯦ ꯑꯍꯥꯎꯕ ꯃꯊꯦꯜ ꯉꯥꯛꯇꯅꯦ ꯑꯩ ꯆꯥꯔꯛꯀꯗꯣꯏꯁꯦ ꯑꯁ ꯌꯥꯝ ꯋꯥꯔꯦ ꯍꯥꯏꯕꯗꯤ ꯊꯣꯡꯕ ꯊꯥꯛꯄ ꯂꯣꯏ ꯂꯣꯏꯔꯦ ꯑꯗꯨꯒ ꯁꯨꯃꯥꯏꯅ ꯐꯝꯃꯒ ꯆꯥꯔꯛꯄꯅꯤꯅ ꯌꯥꯝ ꯋꯥꯏꯑꯦꯕꯀꯣ ꯑꯗꯣ ꯁꯤꯅ ꯉꯥ ꯊꯣꯡꯕꯅꯦ ꯑꯩꯈꯣꯏꯒꯤ ꯅꯥꯄꯤ ꯆꯥꯕꯤ ꯍꯥꯏꯕ ꯑꯆꯧꯕꯗꯣ ꯑꯗꯨꯗ ꯊꯣꯡꯕꯅꯦ ꯁꯤꯅ ꯉꯥ ꯑꯇꯥꯎꯕ ꯂꯩꯔꯦ ꯉꯥꯔꯤꯡꯈꯥ ꯂꯩꯔꯦ ꯁꯤꯅ ꯈꯔ ꯀꯣꯠꯅꯕꯀꯣ ꯑꯗꯒꯤ ꯁꯤꯅ ꯊꯥꯡꯖꯤꯡ ꯑꯃꯦꯠꯄꯅꯦ ꯑꯗꯨꯒ ꯁꯤꯅ ꯉꯥꯒꯤ ꯃꯍꯤ ꯑꯗꯨꯒ ꯁꯤꯅ ꯆꯝꯄ꯭ꯔꯥ ꯂꯩꯔꯦ ꯃꯌꯥꯝ ꯑꯗꯣ ꯑꯩꯒꯤ ꯚꯤꯗꯤꯑꯣꯁꯦ ꯂꯣꯏꯕꯧ ꯌꯦꯡꯕꯤꯌꯣ ꯑꯗꯨꯒ ꯂꯥꯏꯛ ꯁꯕꯁꯀ꯭ꯔꯥꯏꯕ ꯑꯃꯗꯤ ꯁꯤꯌꯔ ꯇꯧꯕꯤꯔꯝꯃꯣ ꯃꯌꯥꯝ ꯑꯩ ꯍꯥꯏꯗꯤ ꯁꯠ ꯊꯨꯅꯀꯣ 10Kꯁꯨ ꯌꯧꯍꯟꯕꯤꯔꯣ ꯑꯗꯨꯒ ꯃꯌꯥꯝ ꯍꯥꯏꯗꯤ ꯑꯩꯒꯤ ꯕꯥꯔꯊꯗꯦꯁꯨ ꯀꯨꯏꯗ꯭ꯔꯦꯕꯀꯣ ꯑꯩ ꯕꯥꯔꯊꯗꯦ ꯀꯨꯏꯗ꯭ꯔꯦ ꯑꯗꯨ ꯇꯥꯔꯁꯨ ꯑꯩ ꯍꯟꯗꯛ ꯕꯥꯔꯊꯗꯦꯗꯤ ꯇꯧꯔꯣꯏ ꯑꯗꯣ ꯒꯤꯐ ꯁꯔꯄ꯭ꯔꯥꯏꯖ ꯑꯃꯗꯤ ꯂꯩ ꯍꯥꯏꯗꯤ ꯑꯩꯈꯣꯏ ꯃꯥꯒꯤꯀꯣ ꯑꯩꯒꯤ ꯏꯃꯥꯒꯤ ꯁꯔꯄ꯭ꯔꯥꯏꯖ ꯑꯃ ꯇꯧꯕꯤꯒꯦ ꯃꯉꯣꯟꯗꯗꯤ ꯍꯥꯏꯈ꯭ꯔꯣꯏꯕ ꯑꯗꯣ ꯕꯥꯔꯊꯗꯦꯁꯦ ꯃꯇꯥꯡꯗ ꯑꯩ 15 ꯑꯥꯒꯁꯇ ꯇꯥꯕꯅꯦ ꯀꯨꯏꯗ꯭ꯔꯦꯗꯅꯀꯣ ꯍꯌꯦꯡ ꯍꯪꯆꯤꯠ ꯈꯛꯇ ꯉꯥꯏꯔꯦ 15 ꯑꯥꯒꯁꯇꯦ ꯁꯤꯗ ꯑꯩ ꯕꯥꯔꯊꯗꯦ ꯇꯥꯕꯅꯦ ꯑꯗꯣ ꯃꯌꯥꯝ ꯀꯨꯏꯅ ꯉꯥꯡꯉꯔꯁꯦ ꯆꯥꯅꯕ ꯇꯧꯔꯁꯦ ꯁꯥꯕ ꯌꯥꯝ ꯁꯥꯔꯦ ꯃꯌꯥꯝ ꯑꯩ ꯆꯥꯅꯕ ꯇꯧꯔꯛꯑꯒꯦꯀꯣ ꯆꯝꯄ꯭ꯔꯥꯁꯦ ꯁꯤ ꯊꯝꯁꯤꯔꯥ ꯁꯤ ꯊꯝꯁ ꯎꯕ꯭ꯔꯥ ꯂꯩꯔꯦ ꯁꯤꯅ ꯉꯥ ꯃꯍꯤ ꯑꯩ ꯎꯕ ꯎꯗꯕ ꯆꯥꯛ ꯃꯌꯥꯝꯁꯤ ꯎꯔꯗꯤ ꯌꯥꯔꯦ ꯁꯥꯏꯌꯦ ꯆꯥꯛꯁꯤꯁꯨ ꯁꯥꯔꯤꯌꯦ ꯃꯌꯥꯝ ꯍꯥꯏꯗꯤ ꯍꯧꯖꯤꯛꯇ ꯀꯩꯅꯣ ꯇꯧꯔꯒ ꯊꯤꯗꯣꯛꯑꯒ ꯆꯥꯕꯅꯤꯅꯀꯣ ꯉꯥ ꯃꯔꯨꯗꯤ ꯃꯌꯥꯝ ꯐꯖꯅ ꯌꯥꯝꯃꯦ ꯀꯩꯅꯣꯒꯤ ꯍꯥꯎꯋꯦ ꯍꯥꯎꯕꯗꯤ ꯐꯖꯅ ꯑꯗꯣ ꯃꯌꯥꯝ ꯉꯥꯁꯤꯗꯤ ꯑꯩꯅ ꯊꯣꯡꯗꯦꯀꯣ ꯍꯣꯏ ꯉꯥꯔꯤꯡꯈꯥꯕꯨꯗꯤ ꯑꯩ ꯉꯧꯋꯦ ꯊꯥꯡꯖꯤꯡ ꯃꯦꯠꯄ ꯑꯩꯅꯅꯤ ꯁꯂꯥꯠ ꯁꯦꯝꯕ ꯑꯗꯒꯤ ꯉꯥ ꯑꯇꯥꯎꯕꯁꯦ ꯑꯩꯅꯅꯦ ꯑꯗꯨꯕꯨ ꯉꯥꯁꯤꯗꯤ ꯑꯩꯈꯣꯏ ꯆꯦꯅ ꯊꯣꯡꯕꯅꯦ ꯎꯍꯟꯗ꯭ꯔꯦ ꯊꯣꯡꯕꯒꯤꯗꯤ ꯇꯝ ꯆꯥꯒꯦ ꯅꯠꯇꯦ ꯄꯟꯗꯅ ꯃꯔꯨ ꯌꯥꯝ ꯉꯥ ꯑꯇꯥꯎꯕꯗ ꯑꯩꯅ ꯀꯣꯠꯅꯕꯗ ꯈ꯭ꯋꯥꯏ ꯄꯥꯝꯕ ꯁꯤꯁꯦ ꯁꯝꯅꯥ ꯈꯦꯟꯖꯣꯡ ꯍꯥꯏꯕ꯭ꯔꯥ ꯁꯤꯅ ꯈ꯭ꯋꯥꯏ ꯄꯥꯝꯕ ꯑꯩꯅ ꯃꯣꯏꯔꯥꯡ ꯆꯠꯄ ꯈꯨꯗꯤꯡꯒꯤꯀꯣ ꯁꯨꯝ ꯁꯤꯁꯦ ꯁꯨꯝ ꯂꯩꯌꯦꯕ ꯌꯨꯝꯗ ꯂꯥꯛꯄ ꯈꯨꯗꯤꯡꯒꯤ
nhưng sao sao bên anh ngủ bên thảo thì thảo bé đi hỏi hào ấy kìa anh chúa dễ rồi màu xem tập là hào ấy thằng mà ru gì mà ru yàm ấy hào ấy naan cái ꯆꯥꯔꯛꯄ ꯃꯊꯦꯜꯗꯒꯤ ꯉꯁꯤꯅ ꯏꯍꯥꯎ ꯍꯥꯎꯋꯦ ꯑꯩꯅꯁꯨ ꯄꯥꯝꯕ ꯁꯨꯃꯥꯏꯅ ꯆꯥꯕꯁꯦ ꯃꯨꯟꯅ ꯁꯥꯏꯗ꯭ꯔꯦ ꯄꯟꯗꯣꯏꯖꯥꯠ ꯀꯔꯤꯅꯣ 삭제 ꯀꯩꯗꯧꯋꯦ ꯁꯛꯇꯤ ꯋꯥꯡꯉꯤꯌꯦ ꯑꯩ ꯇꯟꯖꯥꯁꯤꯗ ꯍꯥꯏꯗꯤ ꯅꯨꯡꯗꯥꯡ ꯋꯥꯏꯔꯝ ꯑꯣꯏꯔꯛꯄꯗꯣ ꯃꯌꯥꯝ ꯑꯩ ꯍꯧꯖꯤꯛ ꯆꯥꯔꯤꯁꯦ ꯃꯌꯥꯝ ꯑꯩ ꯅꯨꯡꯗꯥꯡ ꯋꯥꯏꯔꯝꯗꯅꯤꯀꯣ ꯆꯥꯛ ꯆꯥꯔꯤꯁꯦ ꯑꯌꯨꯛꯇꯤ ꯑꯩ ꯆꯥꯛꯁꯦ ꯆꯥꯗ꯭ꯔꯕꯅꯦ ꯍꯥꯏꯗꯤ ꯈꯔ ꯉꯟꯅ ꯃꯨꯛꯕꯥꯡ ꯇꯧꯕꯒꯤ ꯏꯆꯔꯤ ꯃꯔꯨꯝꯗꯣ ꯃꯌꯥꯝ ꯉꯥ ꯃꯔꯨꯝ
ꯊꯥꯡꯖꯤꯡ ꯆꯨꯞꯄꯁꯦ ꯆꯥꯛ ꯆꯥꯐꯝ ꯍꯦꯛꯇ ꯈꯪꯗꯦ ꯃꯔꯨꯁꯤꯗꯤ ꯍꯥꯎꯕ ꯉꯥ ꯃꯔꯨ ꯌꯥꯝꯕ ꯊꯥꯡꯖꯤꯡꯁꯨ ꯇꯨꯞꯄ ꯅꯨꯡꯉꯥꯏꯇꯕ ꯀꯨꯠ-ꯀꯨꯠꯇꯣ ꯆꯪꯗꯦꯕ 야 야 ꯊꯤꯠꯆꯟꯈ꯭ꯔꯦ ꯂꯣꯏꯅ ꯍꯥꯎꯃꯟꯗꯅ ꯍꯥꯊꯨꯔꯥ ꯑꯃ ꯆꯠꯁꯜꯂꯣꯏ hào hào ngari cả cái khoao mà anh thùng mấy hơn anh đừng ngấu bể không được 프리카시나 나쁜 밀릴 뻔해 사람도 줘야 돼 hào đấy nè hào
maru khuyam se maru ngatan hao yan sampra se thing sao tụm đấy bạn chít cái na lên màผมขโมยดิเพลงดูใช่ไหมทุกท่านแม่ไอวิดีโอจะใช้เลยใช่ไหมเกมยามจะหาเว้ดูกันsupport ตัวบิรามไอมาตุ้งในวิดีโออามาอุกับพูดกันหลักใจเลยเกม thank you for watching